RIMS Hospital की Department of Obstetrics and Gynecology Unit की Head Professor C.H. Pritam Kumar Singh bu Patient Party na khut tha khibagi mayokta Dr. Singh na nomagi sintha leptuna madi wakan mifam famduna khongjang sangsinkhrai. Khongjang adu Indian Medical Association Manipur State Branch na senduna Association asigi lamfelda leiba office mamangda chathakibani. Khongjang adu da lengak amadi lanai hospital singda mathau tauba doctor staff amadi medical mahiroi singh na saruk yaki. Khongjang aduga mari lainana Indian Medical Association Manipur State Branch ki Secretary Dr. Soram Gautam na handak tha khara sida RIMS da thokhaningdaba thodok kaya ama thokibadu Dr. Nurse khaktagi maral natte thodok sing aduda leikidaba singi mafamda IME ki maike digisu awabada saruk yari haiki asoiba haibasi Dr. Amatana pamba natte haiba wafam Dr. Gautam na thamladuna Karigumba asoiba ama leibada Patient Party na Dr. Singh da khut hekta thabagi thabasi taubiganu madugi mahuta leiriba authority singa wari saduna solution pubirau loinana authority singna su problem ama lakpada Dr. amadi staff singda inthokpagi mahuta lofam thopa thodang lobiyu Set asida handak thokliba thodo si makha na thoktanaba lainga ki maikai digi su mathau taba thabak sing lokhat piu haina taksilakhi कोई डॉक्टर दसु अवाब ताबसी साइड ताहलोई सी मयाम बियु मयाम मतेंग पांगबियु सी कमाइना सुमथोक सिगे मयाम जु पुनिंग खर चंगबियु दु मयाम खंगनबने अखोइना तौजरिबा प्रोटेस्ट से अदुदा मयाम की अनाबा कैनोगी लायेंगी मतांग एकता अखोइना मिनुंसी लेतना लोइना थिंजनबदि नते इमरजेंसी सर्विस एनी इमरजेंसी अनाबा दि अखोइना दुम ओपन तवी एनी हेल्थ फैसिलिटी दा अखोइना इमरजेंसी ओइबा तंगाई फदबा लायेंगदबा यादबदि अदुम लोइना लौदुना एक्सेप्ट OPD service kumba adegi investigation kumba routine OPD amadi OT si katane akoina tinjaba emergency anaba oragadi adum sathagadawni phajana yengbigadawni na akoi side agi loina thamjai